मैम हौजिक थोकपा अमसुम यावना ngakningai oiba pauda MLA mapan BJP digi resign tawro loiraba matungda Congress party da support taokhre haidi aduga MLA mapan asi BJP digi MLA ahum NPP digi MLA mari Trinamool Congress digi MLA ama adu Independence digi amaga punna MLA mapan BJP digi sungthoga Congress party da support tawre haidi aduga मैम apum oiba pauda heng ayuk ngata ai upload tawjarage aduga मैम gi wakhalunsu kari lebibige haibadu मैम comment box to comment thambiramo aduga मैम su sigi matang si ayamba oina jing viral oire aduga loina makhangnaram lagani aduga atopa maroiba pawkhra mu share tawjaramge Manipur gi apunba case songa ga yankhai gi nithoi sukhrei ngasi su rims amadi jenims ki BRDL sample sing test tawbada nauna miyoi yankhai gi nithoi nauna positive oiduna Manipur gi apunba case songa ga yankhai gi nithoi sukhrei masi gi manunda recovered sam ga mawdra ga nithoi tawduna active case sahum ko humfu lairi amaramda ngasi nungthul pung manga phawba gi report yumpham oiraga India gi oina COVID-19 sian kiba mi gi masing lising tara ga mathoi ga Chamapan ga kun ga mari sukhrei laisat asina nab apunba case na la ohung ba lising yankhai manga ga chatruka yankhai ga mari sukhrei apunba case yamlabasu hauzik phawbada miyoi la amaga lising marfu tareka chamapan ga yankhai ga mapan recover tawang amkhrei sera asida awang nopokki oina asam na covid apunba case lising mari ga chonga ga taraga mathoi sukhibuga loinana active case lising ani ga marfu ga nipan lairi Nagaland gi oina sungasi nauna miyoi taraga mari amaga positive oiduna apunba case samaga mawdraga humdoi sukhrei Mizoram gi su huzik phawba apunba case samaga kunga mathoi leibigi menungda chamaga kun active case ta lairi Tripura so apunba case lising maga mawdra leibigi menungda miyoi chonga ga kunthraw humdo active case ta lairi haina su pawksna makha tari